channel asibu yengbiriba tabiriba pumnamakki mafamda tammirai namna Makhal-Mathel channel gi maikai taramna okchari loinaidana lepnaidana mayamda lanthokchirakliba Makhal-Mathelna langjaba tharam kaya miyamna matam pummada sogatpidana mapung phaba channel ohenbiyu like subscribe and comment tawbiyu haina mayamgi mafamda nolokna nijari Ahum suba katuki mga suba matang magi Atithi paringi wari angak pathodoki sobing lauba kayani magi punsi mingchat thiba madi kudong thiba kayana langoi chankhrabani migi mating pangbada ona tainaba mahi ngakta phangki aigi wahaudasu mahakna kayada wakraba pulisna pharba matungda nongma lokapta leirui nonganbada aibu courtta puthoi ahanba oina ukil Dineshna mayoknaki engonda tawriba charge anini amana apabina magi nupi hurankhre haiba ama topa amana ibobigi maikaidagini masana yadbi mache tharikpu aina namduna phajinduna laukhre haisingna Dineshna gelakpa maraida aihak jail yauba taki adubu aigi laibak phabana inesina aigi damak pabom tingbikhi court ukil ama neklaga phaujilakhi sanga laibi tawba ngambi sel paibi ni sini judge dagi police makokdagi maga khangadaba laite mahakna nokfetang tawbada mi pumnamak wantharibani inesibu phatana masak takpa nate mahagi mapalna aihak jail yaukhide jaminda thadohanki inesina aibu matam khara magi yumda layu haire tangai fadana leiba taki numidang ama aigi yum pot chei lauruge haiduna lai thonglonduna leirami mapandagi aina khali ije tharikpu apabina namduna laukhramale natrabadi yum adu solon famthokte laujakhrasanu masu mana thokpa haiduna khallui thongi show adu thugairagai mung changle mai chukhatuna thaumai hek thangalakpada eha khangpre khangi khutagi thaumai takhiba khangaude maingal daurakle ichege asiba hakjang matau karamna yungi kanchida thauri anduna leiramle pakhatpa thukatpa yauna maikhet khetlaga ngai hagengi mihun chonglai tu chunglai tofong khangkhide thamoi sokna laukhi iche kari matau kobage aibu kari nungaitaba leiduna naupagi yumsida siribanu ichegi khwangda setpa phanek leimaida taduna leirami phi amata paktre furitchuli lamdre onthokna yenghaidraba mongni hak mir usinduna khangki miku kharagi matungda kairoi lekai miyam chensinnarakhi pungaknakhi mi kharana police takpa chenakhi ai khanpham khangkhide wakhal thokhide chengadra leigadra tiliba miyam di aibu chingnaba midyeng yengduna yau ngangnarakle aina ichebu halaga thauriyan sinbani haiba sida thajakhre ai chatkhiba yaroi haibana chingba wa kaya hainaduna question khre aina ngangba ai hangba wahang kanasu paupum pikhide aigi yumdong pokni haiba yai ingkhol chawi awangda lampak macha ama makhadana lekagi pukhri lei madudagi haidokraga yum atai taduna lei maram asina ichena siramdaida lawba khotpagi chena khol du taramdaba yai adubu aina ngaglibadi haujik aina iche kauduna kappa matandadi mayamna kamdawna tariba iche asi mi pumnamak tumda hibnakraba matamda sijaramba suai adubu nupi mahakna matau karamna asuk wanglaba kanchi phairenda kakhatliba ithantagi wahang mayam pukningda hanna hangjarami chamamnakhi phaltaba ngamkhide makha pukri mapanda leiba ta tolumudi haifet yengamlaga tumin adum thokhi mahanga chongthangna wahai kharadi mathanta nganglami tharing mathanta siba mandeda surjitpu police na phakhiba numidangda thariksu yumsidagi mangkhrabani nanthokduna chenkhibo howi khangdreda ha ishwar nangi angakpa lilase wa ngangbadi yadre chin namba tabani aina tatolamuda wa kaya hanginglami adubu mafam khangkhidre khanghaudana police thunglare aibu amuk phare jaminda thorakpada ngairiba aibu amuk jamin satpa yakhidre case mari mangai thatta pansinduna jail yaure ai mi hatpa nate haiduna court manungda kanthi thoknga lauki kanasu takhidre court taibu bi thengakhi apabiuna khi Dineshna makhoigi ukilni aibu namduna chahi kaya miyat tabagi thorang adu mahakna sinkhibani
ꯑꯩꯅ ꯖꯦꯜ ꯆꯠꯂꯝꯗꯥꯏꯒꯤ ꯒꯥꯔꯤ ꯇꯣꯡꯈꯠꯄ ꯃꯇꯝꯗ ꯏꯕꯣꯕꯤꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯈꯤ꯫ ꯁꯨꯔꯖꯤꯠ, ꯅꯪꯅ ꯑꯩꯒꯤ ꯏꯆꯦ ꯍꯥꯠꯈ꯭ꯔꯦ꯫ ꯅꯪꯅ ꯖꯦꯜꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯋꯥꯁꯛꯅꯤ꯫ ꯑꯩꯅ ꯄꯨꯛꯅꯤꯡꯗ ꯁꯛꯈꯤꯕ ꯋꯥꯁꯛꯇꯤ ꯆꯤꯟꯅ ꯍꯥꯏꯗꯣꯛꯈꯤꯗꯦ꯫ ꯃꯥꯕꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯣꯕꯤ, ꯑꯩ ꯆꯠꯂꯦ, ꯉꯥꯏꯔꯝꯃꯨ ꯃꯇꯝꯒꯤ ꯄꯥꯎꯈꯨꯝ, ꯅꯪꯒꯤ ꯏꯆꯦ ꯑꯩꯒꯤ ꯏꯆꯦꯅꯤ꯫ ꯃꯤꯍꯥꯠꯄ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩꯍꯥꯛ ꯊꯤꯈꯤꯒꯅꯤ꯫ ꯑꯩꯅ ꯏꯆꯦꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯠꯄꯒꯤ ꯇꯟꯖꯥ ꯂꯩꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯎꯀꯤꯜꯒꯤ ꯁꯦꯝꯖꯤꯟꯕ ꯋꯥꯌꯦꯠꯅ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯈ꯭ꯔꯦ꯫ ꯐꯩ, ꯗꯤꯅꯦꯁꯅ ꯅꯪꯕꯨꯁꯨ ꯏꯕꯥꯏ ꯍꯥꯠꯄꯒꯤ ꯀꯦꯁ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯅ ꯅꯈꯣꯏ ꯃꯥꯟꯅꯗꯨꯅ ꯅꯆꯦꯕꯨ ꯍꯥꯠꯄꯅꯤ꯫ ꯅꯪꯅ ꯁꯦꯟ ꯈꯔ ꯄꯥꯝꯃꯨꯕꯗꯒꯤ ꯍꯅꯨꯕ ꯑꯄꯥꯕꯤꯗ ꯅꯆꯦꯕꯨ ꯌꯣꯟꯊꯣꯛꯄꯗꯨ ꯅ ꯏꯆꯦ ꯁꯤꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯏꯆꯦ ꯊꯥꯔꯤꯛꯅ ꯁꯥꯈꯤ꯫ ꯁꯨꯔꯖꯤꯠꯅ ꯂꯃꯟ ꯈꯨꯝꯒꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯉꯥꯛꯄꯤꯔꯔꯣꯏ꯫ ꯗꯤꯅꯦꯁꯅ ꯀꯔꯦꯝꯅ ꯅꯣꯛꯏ, ꯃꯤꯁꯇꯔ ꯁꯨꯔꯖꯤꯠ, ꯅꯪꯗꯤ ꯖꯦꯜꯗ ꯑꯗꯨꯝ ꯂꯩꯔꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯊꯛꯇ ꯀꯦꯁ ꯈꯔꯁꯨ ꯊꯥꯡꯒꯠꯂꯛꯈꯤꯒꯅꯤ꯫ ꯗꯤꯅꯦꯁ ꯕꯥꯕꯨ, ꯑꯆꯨꯝꯕꯒꯤ ꯂꯝꯕꯤꯗꯤ ꯌꯥꯝꯅ ꯁꯥꯡꯏ꯫ ꯃꯤꯆꯝ ꯅꯈꯣꯏꯒꯤ ꯋꯥꯌꯦꯜ ꯆꯩꯔꯥꯛꯀꯤ ꯃꯊꯛꯇ ꯏꯁ꯭ꯋꯔꯒꯤ ꯑꯔꯣꯏꯕ ꯋꯥꯌꯦꯜ ꯆꯩꯔꯥꯛ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ꯫ ꯐꯔꯦ, ꯂꯦꯡꯉꯣ ꯄꯥꯊꯧ꯫ ꯏꯕꯣꯕꯤꯅ ꯀꯔꯦꯝꯅꯔꯛꯏ, ꯑꯩꯒꯤ ꯃꯔꯨꯞ ꯗꯤꯅꯦꯁꯀꯤ ꯑꯔꯣꯏꯕ ꯋꯥꯌꯦꯜꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯌꯦꯜꯗꯤ ꯍꯌꯦꯡ ꯃꯄꯣꯛꯀꯤ ꯋꯥꯅꯤ, ꯂꯩꯖꯍꯧꯔꯦ꯫ ꯑꯩꯅ ꯂꯥꯎꯔꯝꯃꯤ, ꯃꯤꯇꯝ ꯊꯤ, ꯅꯆꯦ ꯁꯤꯈ꯭ꯔꯒ ꯅꯪꯅ ꯑꯄꯥꯕꯤꯗꯒꯤ ꯁꯦꯟ ꯐꯪꯒꯅꯤ ꯈꯜꯂꯤꯕ ꯅꯍꯥꯛ ꯄꯦꯜꯂꯨꯀꯣ꯫ ꯐꯔꯦ, ꯆꯠꯂꯦ, ꯊꯧꯔꯥꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯍꯥꯛ ꯖꯦꯜꯗ ꯂꯩꯕ ꯇꯥꯈꯤ꯫ ꯑꯩꯒꯤꯗꯃꯛ ꯏꯅꯦꯁꯤꯅ ꯋꯥꯖꯈꯤ, ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯠꯀꯤ ꯃꯇꯝ ꯀꯛꯊꯣꯛ ꯀꯛꯁꯤꯟ ꯇꯧꯔꯒ ꯆꯍꯤ ꯈꯔ ꯖꯦꯜꯗ ꯂꯩꯕ ꯇꯥꯈꯤ꯫ ꯖꯦꯜꯗ ꯂꯦꯟꯈꯤꯕ ꯃꯇꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯍꯪ ꯀꯌꯥꯅ ꯑꯩꯕꯨ ꯉꯥꯎꯍꯟꯈꯤ꯫ ꯏꯆꯦ ꯊꯥꯔꯤꯛ ꯀꯝꯗꯧꯅ ꯁꯤꯈ꯭ꯔꯤꯕ? ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯑꯍꯤꯡꯗ ꯃꯥꯡꯈ꯭ꯔꯕꯤ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯌꯨꯝꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕ? ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯋꯥꯌꯦꯜ ꯆꯩꯔꯥꯛ, ꯍꯦ ꯏꯁ꯭ꯋꯔ, ꯅꯪꯅꯁꯨ ꯌꯥꯔꯕ꯭ꯔꯥ?